Jonglaubi terror attack da pikliba angang ani hatkiba amasung mamabuna asok apanang hankiba. Thaudokpu yaningdaba phongdoktuna khongjang changsinba praja miyamda Gelmonge CRPF na nomai kapada miyu ani sihankiba amasung miyu kaya amana asok apanang hankibagi Justice PU haina total shutdown chathaduna khongjang changsinnaringaida Imphal Ukhrul lambigi TM Kasomda tangkul civilian ani hatkibagi mayokta ngasi Yanganpopi bazar da mafam adugi akoibada khundaminariba tangkul amadi maitai merapai bisingna Imphal Ukhrul lambi thingbagi khongjang changsinkhre Jonglaubi mihat kamari leinana achumba justice puthuu haina Manipur da leiriba tongan CSO kayana punduna kaukiba Manipur pumbagi oiba total shutdown maram oiraga Manipur da chauna akaiba pire total shutdown maram oiraga Imphal East ki Yanganpopi area da school college kaithel dukan bank petrol pump na chingba amata hangkidre lambi da tangai fadaba ana ayek natana makhal amata ge gari chathankidre ngasigi Manipur pumbada kaukiba total shutdown gi saruk ama oina Imphal East ki mafam kaya da su lambi thingbagi khongjang changsanki lambi bagi khongjang adugi saruk ama oina Yanganpopi bazar da su Yanganpopi kaithel thonglonduna Jonglaubi mihat amasung Imphal Ukhrul lambigi litan amasung TM Kasom anigi marakta lambi da gari thauduna chachaba micham kaya da kuki militants singna nomai kapsinduna asi ana kaya naghankiba thodok adubu yaningdaba phongdoktuna Yanganpopi gi akoibada khundaduna leminariba tangkul amadi maitai meirapai bi kaya thoraktuna National Highway 202 Imphal Ukhrul lambi da uwana chingba kaya su thajinduna lambi maya da famjinduna lambi thingbagi khongjang changsinkhre ngasigi lambi thingbagi khongjang aduda New Canaan Village Ngarungphung Joyland Riha Thawai Chadong Layaram Unghol Mayofung Yanganpopi Thamnapopi Sana Sabina chingbagi meirapai bisingna punna lambi thingduna khongjang changsiminaki ngasi lambi thingbagi khongjang aduda tangai fadaba ana ayek asi ana mai ising press and media natana makhal amatagi gari chathankide aduna chingtam ani pullaga aikoigi Yanganpopi gi area da kundaraga leiminariba aikoigi khulonnariba khunja sing Maira Paibi, Imaibel, Sinau, Kwai Pumna Magna, Amata Oina, Tokiba Taudoxing Adubu, Yaning de Haibagi, Kolawa Duni, Aikoina, Aduga, Inauna, Narang Nahan Kakta, then Kosom da Su, Aikoigi Mizam Braza, Hatkiba, Ukina, Etektaura Aga, Nupi Yauna, Hawaii Mankiba Adubu, Yaning de Haibagi Kongjang Aduni, Aikoina Jangshin Zariba, Koigi Lairiba, Sarkar Amadi, Manipur Sarkarna. Asigumba leibang masa ta daba thawong sing ase haukibana haukiboi ragasu makha ta na thohan bidana ba aikoina media gi thong da phongtok sari loinana asigumba thawong mathong huk daba thawong kaya ase makha ta na thoglak pa taragadi Manipur da leiriba mama oibi kaya na sidagi he na chawba kaya sa tharak lakanda mama oibi kaya gi masa oiba kaya leikidaba gi damakta mama oibi kaya na kari tawba ngami haiba aseng ba saktam Madu utpa haibaze soidana mama oibi kayagi aroiba khongthang ama thangakan Yanganpopi gi bazar da tillishi harau nungai bagi da maknate awaba phongdukpani ai gi icha shu da thoktarabashu ai gi mi na tarabashu akoidi Manipur sidi ai gi pokna pham lamtam ni haina yam china wakhal lamada hazaba amana akoi put na leimina bani aduda kari shu khangdaba mizam singda akoigi ijilina ku singa mai tawba sidi akoigi wakhal da ya nungai da badu phongdok jabani aduga iramdam Manipur aigi pokna pham Manipur sida aina ningtamna chatpa ngamdaba leiba ngamdaba haibasi koigi prithvi dadi Manipur sinatana ataidi loi leiramgani haibasi thajadi aduna sarkar puri basingse akoigi wakat phamsi kanano ima ipa oiri basingsi Manipur sarkar puri ba angam mathosing din natro moida wakatana akoina kana wakatadra aduga sigumba purup singki barakta yana da thokpa matamda ajumba pijar tawbiba haibasi Manipur ki angam mathosing sida natro aduga injik sumaina tawda khara budi aigi ichani hana koisi khara dana indokpa haibasi di akoisi ya nide aduna hojik pankibadu si leiribisi tangkul su yaure maitai su yaure Yanganpopi area da leiriba maitai ijilina maira paipi leikai yame aduga chingda leiriba koigi tangkul gi maira paipi shnau long su tara mukeli aduga koi pulap tinaraga ngasi dia koigi nungai taba mayam du phongdoksi haina koi sida tinari yengo angang kaisu nataba nawa machadu ko mama na kolingai ta mama na kolba matamragi lawthokhiba haibasi kanana punsida kawba ngamoi tawriba koigi Manipur ki history ne itihas ta yaw khraga tawri
aduga ana yek lay bagi infa da laying na batsat le ukrul du tem yangang bukpi ki marak tem ka som du lengang jing ki marak sida sumaina wakal miyoy bagin minung si yaudraba wakal yaudraba chagi sadat lizat satli ba kampu du na empus tawraga kay shukhang taba aujigi akoy ki naga regiment retirement shibai indian gi shibai sing ta phawba moina kay shukhang da na matwai sing du lobi kre adudi akoy kamay na kingin na gadra sila koy manipur si yam na ware koy leibada nuwai ba ngamdre aduna nuwai ba ngamdaba habsi yengon nahan akoy torong laubida thokiba thabak adudagi akoy thabak chi intri nuwai na shudre mama mayam na punchilaga sumaina laiba sida yumong manung kya mu ware akoy si individual life ta su yam na shoe economic line ta su yam na shoe aduga awaba mayam si akoy gi sarkar na khangbi dare di kana na khangbi akoy gi wakatham haibatu di akoy gi manipur di chief minister aduga magi cabinet minister sing natana akoy na wakatham like aduna akoy na ngasi wakat lipasi soidana lobiyu wa mangna na ba tawhandi kuno adubo akoy na mikat akoy na wakat saribasi kara value oina lobiyu haibasi pami aduga sumaina kari sukham da ba mizam da khut haraga hapadu de akoy kankem dawi yaning de shop yaning de si aduga sidi nupa mana tawga thabak nate nupi sollaba nupi singna tawga thabak ko lan shokna raga sibadu de akoy thakat ke adubu ngam akoy de ngamdre empus natana noy mi si akoy hatpa ngamde habge thawong utpa sidi akoy yamna su nokningi aduga mayam ki marakta shibai ki marakta ikai ni ngai thabak amasu wani haibdu hainingi aduna akoy gi timande athuba matam da justice purakyo manipur sida puruk khuding mak minister na sidi aigi isa shingaktani ko haina mieng tabiyu partiality leidadana mayambu chenabiyu ngakpiyu haibasi akoy mayam gi ngasi chingtam gi nupi singsu yaure ching gi nupi sing yaure tam gi nupi singsu akoy pulap oina ngasi di sumaina wakat mi phamasi dharna phamasi ban taurasi gari chatpa yaroi akoy gi marakta sumaina I nai taraga bu kamaina akoy na harauna leiba ngamgadage haina akoy ngasi pulap hauraga yangbukpi bazar sida akoy pulap leibani aduna akoy na tauriba nahandagi taurakliba akoy gi numit mangani khongjam changlapa mi amamam gi punsi mi amamam gi noma gi kutlangsi khara velu lobiyo haibadu hainingi